ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯩꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯤ ꯌꯥꯝꯅ ꯋꯥꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯄꯥ ꯉꯥꯛꯇ 3ꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ 4ꯅꯤ꯫ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯑꯩꯅ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯝꯂꯦ꯫ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤꯗꯤ ꯈꯔ ꯑꯃ ꯄꯥꯜꯂꯒ ꯈꯔ ꯑꯃꯅ ꯄꯥꯟꯗꯦ꯫ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯌꯨꯝꯖꯥꯎ ꯑꯣꯏꯅ ꯂꯩꯕꯅ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯏꯅꯦꯝ ꯏꯀꯨ ꯄꯨꯟꯅꯁꯨ ꯂꯩ꯫ ꯑꯍꯜ ꯂꯃꯟꯅ ꯁꯥꯔꯝꯕ ꯌꯨꯝꯐꯝ ꯑꯣꯏꯕꯅ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯌꯨꯝꯐꯝ ꯑꯁꯤ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯈꯤꯁꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯍꯜ ꯂꯃꯟ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯑꯇꯥꯕꯤ ꯑꯗꯨ ꯌꯦꯟꯊꯣꯛꯅꯗꯨꯅ ꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯌꯨꯝ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯝꯐꯝ ꯑꯁꯤꯗ ꯄꯨꯂꯞ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯤꯟꯁꯨ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯅꯨꯄꯥ 3 ꯂꯩꯔꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯣꯏꯅ ꯂꯨꯍꯣꯡꯗꯨꯅ ꯂꯥꯛꯅꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯎꯟꯄꯣꯠꯁꯨ ꯄꯣꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯧꯁꯨ ꯌꯥꯝꯅ ꯌꯥꯝꯕꯅ ꯃꯧ ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯎꯟꯄꯣꯠꯀꯤ ꯂꯧꯗꯥꯅꯕ ꯑꯁꯤꯁꯨ ꯆꯠꯅꯕꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯃꯧꯁꯤꯡ ꯑꯗꯨꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯧ ꯑꯗꯨꯅ ꯌꯥꯝꯃꯤ ꯍꯥꯏꯁꯅꯨ ꯍꯥꯏꯗꯨꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯄꯣꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯏꯃꯥ ꯏꯄꯥ ꯂꯥꯏꯔꯕꯅ ꯑꯎꯟꯄꯣꯠꯁꯨ ꯌꯥꯝꯅ ꯍꯥꯄꯛꯇꯦ, ꯁꯅꯥ ꯂꯨꯄꯥꯁꯨ ꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯔꯛꯇꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯒꯤ ꯍꯧꯅꯕꯤ ꯂꯨꯍꯣꯡꯂꯛꯄꯒ ꯑꯩꯈꯣꯏꯁꯨ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯄꯤꯖꯔꯦ꯫ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯍꯔꯥꯎꯅ ꯐꯖꯅ ꯆꯥꯎ ꯍꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯇꯧꯕꯒꯤ ꯍꯥꯏꯗꯨꯅ ꯁꯅꯥꯁꯤꯡ ꯑꯁꯦ ꯀꯥꯏꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯨ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯕꯅ ꯏꯕꯥꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯣꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯀꯥꯏꯊꯣꯛꯇꯨꯅ ꯆꯥꯊꯣꯛꯏ꯫ ꯏꯕꯥꯅꯤꯅ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯄ ꯑꯁꯤꯗ ꯏꯕꯥꯅꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯏꯅꯦꯝ ꯏꯀꯨꯅ ꯆꯦꯡ ꯈꯨꯌꯥ ꯑꯃ, ꯏꯟꯁꯥꯡ ꯃꯀꯥ ꯑꯃ ꯅꯣꯡꯃꯇ ꯐꯥꯎꯕ ꯄꯤꯕꯤꯔꯛꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕ ꯀꯧꯕꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅꯃꯛ ꯀꯥꯏꯊꯣꯛꯇꯨꯅ ꯆꯥꯕ ꯊꯛꯄꯒꯤ ꯈꯛꯇꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯃꯧꯗꯤ ꯑꯩ ꯏꯊꯟ ꯈꯛꯇ ꯅꯠꯇꯕꯅ ꯂꯩꯔꯤꯕ ꯏꯆꯦ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯑꯉꯥꯡ 2 ꯅꯠꯇ꯭ꯔꯒ 3ꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅ ꯃꯈꯣꯏꯁꯨ ꯐꯪꯖꯔꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥ 3 ꯐꯪꯖꯔꯦ, ꯅꯨꯄꯥ 1ꯒ ꯅꯨꯄꯤ 2ꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ, ꯏꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯈꯝ ꯊꯦꯡꯅ ꯋꯥꯏ, ꯏꯆꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯁꯔꯒ ꯐꯪꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ 3 ꯄꯣꯛꯂꯛꯄ ꯑꯁꯤꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯏꯕꯥꯅꯤꯗ ꯅꯨꯡꯉꯥꯏꯌꯨ ꯌꯥꯏꯐꯧ ꯍꯥꯏꯗꯨꯅ ꯇꯝꯕ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯑꯗꯨꯃꯛ ꯂꯦꯜꯂꯤ꯫ ꯍꯟꯗꯛꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯁꯨ ꯐꯪꯖꯒꯗꯧꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯃꯗꯤ ꯐꯪꯖꯔꯦ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕꯁꯤꯒꯤ ꯑꯉꯥꯡꯅꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯂꯞ ꯂꯩꯕꯗꯣ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯋꯥꯗꯤ ꯑꯃꯠꯇ ꯀꯥꯡꯊꯣꯛꯅꯗꯦ꯫ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯥꯏꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯅꯗꯕꯅ ꯏꯪꯈꯣꯜ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯌꯦꯟꯅꯔꯕꯁꯨ ꯌꯨꯝ ꯁꯥꯗꯣꯛꯇꯨꯅ ꯍꯣꯡꯗꯣꯛꯄ ꯉꯝꯅꯗꯕꯒꯤ ꯍꯧꯖꯤꯛꯃꯛꯁꯨ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯨꯂꯞ ꯂꯩꯔꯤ꯫ ꯆꯠꯈꯤꯒꯗꯕ ꯃꯈꯩꯅꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯂꯩꯍꯧꯒꯗꯕ ꯃꯈꯣꯏꯅꯁꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯤൻ ꯃꯅꯥꯎꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯠꯇ ꯑꯣꯏꯅꯗꯦ꯫ ꯁꯨꯔꯒ ꯆꯥꯕ ꯉꯛꯇ ꯑꯣꯏꯕꯅ ꯍꯧꯖꯤꯛ ꯁꯦꯜ ꯑꯃꯠꯇ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯗꯕꯒꯤ ꯌꯨꯝꯌꯥꯎ ꯑꯆꯧꯕ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯃꯛ ꯌꯥꯅꯕ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯟꯕꯗꯤ ꯌꯥꯝꯅ ꯆꯤꯜꯂꯦ꯫ ꯑꯎꯕ ꯑꯃꯅ ꯎꯔꯕꯁꯨ ꯅꯈꯣꯏꯒꯤꯁꯤꯕꯨ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯅꯕ ꯌꯥꯗꯕ꯭ꯔꯣ? ꯁꯣꯔ ꯍꯣꯟꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯌꯥꯎꯔꯕꯅꯤ꯫ ꯂꯩꯔꯤꯕ ꯆꯥꯛꯁꯪ ꯑꯁꯥꯡꯕ ꯑꯁꯤꯗ ꯆꯥꯛꯁꯪ 3 ꯊꯣꯛꯂꯦ꯫ ꯆꯥꯛ ꯆꯥꯐꯝꯗꯤ ꯂꯥꯏꯔꯗꯅ ꯊꯣꯡꯐꯝ ꯐꯥꯎꯕꯗ ꯌꯥꯝꯅ ꯆꯤꯟꯅ ꯍꯣꯠꯅꯩ꯫ ꯇꯨꯝꯕ ꯆꯥꯕꯒꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯄꯤꯔꯤꯕ ꯀꯥ ꯑꯃꯃꯝ ꯑꯁꯤꯗ ꯌꯥꯅꯕ ꯑꯗꯨꯃꯛ ꯂꯩ꯫ ꯏꯆꯥ ꯏꯁꯨꯁꯨ ꯆꯥꯎꯁꯤꯜꯂꯛꯂꯕꯅꯤꯅ ꯀꯥꯁꯤꯡ ꯑꯁꯦ
ꯄꯤꯛꯄꯒꯤ matik aduki matik pikle leibadasu yamna nungaitre aduga hanadi angang su yamna pokpa chanarambana ama ani khatang pokte ahum natraga mari manga taru asumna poknai mausing amadi pibasingi leiphamdi laradana angangsing asisu aduki matik yambana yamna chinba haibadusu oi asumna leiringai asida aigi ichanupa atomba asisu kabak chawri mana pungkak chawrakpa asida aigi nupasu hanadi afang-afangba thabak suduna yana-yanaba adum leirambani masu anganga yamsilapani tawpham lakpham khangdabadagi thabak suba chatlugige tha amagi manungda amu khatang oina yumda laklage haiduna karaidano karidano haiba fawba khangdaba makai thabak suba chatki yum amada pulap langduna leibok oibana yum asidagi nupa ama ani chatkhrabasu karisu mayeng taba leite hanagi matawgumna adumak lei tawbadabu aigi iporoibana chatkibanina aisu thawaidi khara nungaizade aduga mana chaliba asi ngawba langba chappanati sen tanba chapani khalubadasu amuksu khandoi machasing asibu mi oinaba chaba thakpa maning thongnabagidamakta sen tanba chalibani adunadi aisu frida leithokpa yade kari no yumda honaba yaba tawba yaba thaba khara tawsillaga aisu paisa thoknaba honagi haiduna adumak hingli ibanina angang mari suzabagi wani angang oina yum panbana angang mari suzarabasu angang sing asi pokpa loirakpada ibanigi chahisi 35 amadi 37 adaida lei asumna chahi nephu yodribana aigi nupana thabak suba chatpa matamda maraibak leibadagi thabak tawba nupa amaga thengnaduna masu thabak macha ama hapirai asumna nungaiba pawasi puduna yumda lai thabak tawkhrabadi tha khudingi pesa kaidana laklani khalubada aikhoisu yamna haraujai thabak hek tawbaga yumsi matak chawrabasu piklabasu saraga hongdoksi haiduna asumna khanaduna lei inkhonbudi yamna chawna leiribani adubu yumpham asidagi kana amata hongdoknadabana aikhoisu paisa leitabani karine wa kangthokpa ngamdaduna leibani adubu thabak macha sima tawrabadi tungsillaga marup macha yauraga phanglakpa paisa aduna piktangna yum ama saraga hano hongdokpa haibasina ibani plan oiduna lei ichanupa atomba sigi haktakta thabak tawba aduda masu machanupa atomba si yamna luna tawzai macha ataibudi nuside ngaibanataba atai da tawbadagi machanupa atomba sidana hena khara lumna lawjai mapagi mamitta adumna leirabasu mama aigi imittadi isa singase chapmanane yenglibani amanasu hende amanasu tade mapana thabak khara tawrakpadagi paisa sel khara kombadagi makhoisu mahai masing tamba oiro chaba thakpa mapi maron gidi kharani ningba thungle aduna makhoi marimak mahai masing tambadi mapung phana loisilale haujikti masagi thabak thibagi matamsu oirabani matam asida aigi nupasu thabak tawduna adumak yumda ayamba leite lamda leiba oibana nupasingdi hektamak ngausinnarai yumda leihoriba nupi asi kaukthokpasi hek tawi makhoina lam chathoi lamda leire makhoina tawba thabakpu yumda leihoriba nupi angangna mataw karamna khangadabano haibagi wakhal amada makhoina tawningba maning makha tawba horai makhoiga thabak tawminariba mamanabasing adugi maraktagisu yamna singna mi loinaba yamna yawi adubu aigi nupadi hanadagi hongna pangaga haukiba oibana mina haiba mina thausinba wa adumak illi tungda kari thoklakani kari oirakani haibasu amata khangde mina thagaliba makai chawba mina asi taw hairagana hek tawba tawnu hairagana tokpa mina haibada yamna thazaba adugumba nupa amasu oibana bai nangidi nasana susu skemba loire aduna thagi phangliba tolop aduna nungai tho'u kaidorage ahau bachasi nupi su nong phadok koitho usi aikhoi swaida mayam lei kaino yumda chalaga awaba pothaba phangdrabasu pothafam ngaktani haiduna mamanabasing aduna insilli tawbatabu makhoi punna chanminarabasu posti aigi nupana loinamak pothoi ahau bacha thoktuna mafam jaga
ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯐꯝꯗ ꯀꯣꯏꯕ ꯆꯠꯄ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯈ꯭ꯔꯣꯁꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯖꯤꯟꯅꯔꯛꯄꯅ ꯌꯨꯝꯂꯣꯝꯗꯗꯤ ꯀꯥꯏꯊꯔꯛꯏ꯫ ꯑꯩꯁꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯁꯤꯟꯅꯖꯔꯕꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯂꯣꯏꯊꯣꯛꯏ ꯍꯥꯏꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯉꯝꯕ ꯃꯈꯩ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥꯁꯤꯡꯁꯤ ꯁꯣꯛꯇꯕꯤꯗ ꯏꯟꯁꯥꯡ ꯅꯥꯄꯤꯒꯤ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯃꯦꯜꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯌꯨꯝ ꯑꯃ ꯁꯥꯒꯗꯕꯒꯤ ꯄ꯭ꯂꯥꯟ ꯂꯩꯕꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯊꯣꯛꯂꯨꯔꯕꯗꯤ ꯅꯨꯄꯥꯅꯁꯨ ꯌꯥꯝꯅ ꯁꯥꯎꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯒ ꯍꯟꯗꯛ ꯃꯔꯛ ꯃꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯁꯨ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯩ꯫ ꯌꯨꯝꯗꯁꯨ ꯂꯩꯇ꯭ꯔꯦ, ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯂꯝꯗ ꯑꯗꯨꯝ ꯂꯩꯕꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥꯁꯤ ꯃꯅꯤꯡ ꯇꯧꯗꯨꯅ ꯀꯣꯁ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯑꯩꯅ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯨꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯊꯧꯖꯤꯟꯕꯗꯒꯤ ꯃꯇꯨ ꯃꯆꯥ ꯂꯣꯏꯅ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯉꯥꯎꯔꯕꯁꯨ ꯁꯤꯡꯅ ꯉꯥꯎꯏ, ꯅꯨꯄꯤꯗ ꯁꯦꯜ ꯊꯥꯖꯗꯕꯤꯗ ꯌꯥꯝꯅ ꯍꯩꯅ ꯉꯥꯎꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯂꯨꯞꯇꯨꯅ ꯁꯦꯟ ꯊꯥꯗꯕ ꯃꯈꯩ ꯊꯥꯗꯔꯒ ꯂꯥꯁꯇ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯛꯄꯗꯒꯤ ꯇꯣꯛꯄꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯄꯗ ꯑꯩꯉꯣꯟꯗ ꯇꯨꯃꯤꯟꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯇꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯐꯣꯟ ꯄꯥꯏꯕꯁꯨ ꯍꯩꯇꯦ꯫ ꯏꯆꯥꯁꯤꯡꯗꯤ ꯐꯣꯟ ꯃꯆꯥ ꯑꯃꯃꯝ ꯄꯥꯏ ꯍꯥꯏꯕꯕꯨ ꯑꯩꯗꯤ ꯄꯥꯏꯕ ꯍꯩꯇꯕꯅ ꯃꯥꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ꯫ ꯃꯥꯅ ꯍꯦꯛ ꯐꯥꯎꯅꯅꯤꯡꯉꯒꯅ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡ ꯑꯁꯤꯗ ꯇꯧꯔꯛꯂꯒ ꯅꯣꯡ ꯐꯥꯗꯣꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯥꯕꯨ ꯁꯦꯟꯅꯕꯁꯨ ꯉꯝꯗꯦ꯫ ꯑꯁꯤꯅꯁꯨ ꯑꯌꯥꯝꯕ ꯃꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥ 4 ꯂꯩꯔꯕꯅꯤ꯫ ꯑꯁꯨꯛ ꯋꯥꯅ ꯍꯧꯃꯤꯟꯅꯔꯛꯂꯒ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤꯅ ꯂꯥꯝꯕꯗ ꯐꯥꯎꯕ ꯊꯨꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯆꯤꯡꯅꯩ꯫ ꯑꯩ ꯏꯁꯥꯅ ꯇꯁꯦꯡꯅ ꯈꯪꯖꯗ꯭ꯔꯕꯁꯨ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯅꯤꯅ ꯊꯥꯖꯁꯤꯔ ꯊꯥꯖꯔꯣꯏꯁꯤꯔ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯇꯔꯥ ꯊꯣꯛꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ, ꯐꯍꯟꯅꯤꯡꯕꯒꯤ, ꯀꯔꯤꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯈꯔ ꯃꯥꯡꯖꯧꯅꯅ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯩ꯫ ꯑꯩꯒꯤ ꯅꯨꯄꯥꯒ ꯂꯣꯏꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯤ ꯑꯁꯤꯡꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ 1-2 ꯈꯛꯇꯅꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯇꯕꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯤꯔꯤꯕ꯫ ꯑꯇꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯒꯤ ꯇꯣꯛꯀꯗꯕꯒꯤ, ꯆꯥꯊꯣꯛꯀꯗꯕꯒꯤ ꯇꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯕꯤ ꯊꯛꯄꯤꯒꯤ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯄꯨꯊꯣꯛꯍꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤꯅ ꯃꯌꯨꯝ ꯃꯀꯩ ꯋꯥꯡꯅ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯞ ꯊꯔꯨꯞ ꯌꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯉꯥꯡ ꯀꯣꯏꯔꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯗꯤꯜ ꯂꯦꯟꯕꯒꯤ, ꯅꯨꯡꯉꯥꯏꯊꯣꯛꯅꯕꯒꯤ ꯃꯑꯣꯡꯗ ꯀꯣꯏꯍꯜꯂꯒ ꯑꯩꯒꯤ ꯅꯨꯄꯥꯕꯨꯅ 2 ꯂꯣꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯦꯟꯖꯤꯟꯅ ꯃꯈꯣꯏꯅ ꯀꯣꯏꯍꯜꯂꯤ꯫ ꯅꯨꯄꯤꯁꯤ ꯑꯃꯈꯛꯅꯒ ꯌꯥꯕ ꯅꯠꯇꯦ, ꯁꯤꯟꯗꯨꯅ ꯀꯣꯏꯔꯤꯕꯅꯤ꯫ ꯃꯋꯥ ꯂꯩꯒꯦꯔꯥ ꯃꯆꯥ ꯂꯩꯒꯦꯔꯥ ꯃꯥꯅ ꯑꯄꯥꯝꯕ ꯑꯍꯥꯏꯔꯨꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯂꯣꯏꯅꯁꯨ ꯌꯥꯔꯛꯏ꯫ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯉꯥꯏꯍꯥꯛꯀꯤ ꯀꯣꯏꯕꯁꯨ ꯌꯥꯎꯏ, ꯑꯗꯨꯒ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯀꯣꯏꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯀꯣꯏꯕꯨ ꯀꯣꯏꯔꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯩꯁꯥ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯔꯦꯝꯕꯗ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯕꯅꯤꯅ ꯌꯨꯝꯂꯣꯝꯗ ꯄꯤꯔꯛꯄꯒꯤ ꯆꯥꯡꯁꯨ ꯍꯟꯊꯔꯦ꯫ ꯑꯩꯁꯨ ꯃꯦꯟꯕ ꯀꯣꯟꯅꯗꯕꯗꯒꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯏ꯫ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝꯗ ꯏꯕꯥꯅꯤꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯟꯅꯩ꯫ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯕꯅ ꯑꯁꯨꯝꯅ ꯃꯅꯤꯟ ꯃꯅꯥꯎ ꯅꯥꯏꯅ ꯈꯟꯅꯕ ꯑꯁꯤ ꯑꯩꯁꯨ ꯏꯀꯥꯏꯕꯗꯒꯤ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯞꯅ ꯉꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯥ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯕꯅꯤꯅ ꯃꯥꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯌꯨꯝꯗ ꯂꯩꯅꯤꯡꯗꯦ, ꯂꯥꯛꯄꯁꯨ ꯇꯣꯏꯅ ꯂꯥꯛꯇꯦ꯫ ꯃꯥ ꯂꯥꯛꯄꯒ ꯈꯟꯅꯕ ꯍꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯉꯥꯏꯔꯒ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯇꯧꯕꯇꯕꯨ ꯄꯦꯟꯗꯕ ꯃꯥꯅ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯩꯁꯨ ꯊꯥꯖꯕ ꯋꯥꯠꯂꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯈꯪꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯁꯦꯡꯅꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯋꯥ ꯂꯣꯠꯂꯤ꯫ ꯀꯣꯏꯗꯦ, ꯀꯔꯥꯏꯗꯒꯤ ꯅꯨꯄꯤ ꯀꯣꯏꯒꯗꯣꯏꯅꯣ, ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯁꯤꯗꯤ, ꯏꯆꯥꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ, ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ? ꯑꯗꯨꯗꯒꯤ ꯑꯩꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ,
nupi koidrabadi nangna hana aingonda piramliba sel adugi tangkhai phawba yodana pirakliba asina paisasing adu karaida thambano hanadi tolop phangba khuningi soidabida yum asida inchang ahawba leiraga pupuduna lakpani natuna chagini haiduna phiron pharon amata oisu leirakpani adubu hojikti adusingdo loinamak kaukre natra aina taba leibinaba mayam ama leirabanina aikhoigidi karisu khandre nasanasu singsisu loinamak chausilaglabani mayum makai panbagi sen tungsingadra hairaga nangna arembada ngauktokduna lei ibani na thabak tawba haurakpa matamda yum sanabani haiduna nangna pirakpa paisasing adudi aina amata phawba sizinadabida tungsinduna thamli icha isugi tungi punsida nungainabagini haiduna aduga nupi angang leite haiduna thibasu nataba ai sikhiba maksu nataba hausikpu nupi koiraga nangna pamlibasi karino haiduna ibanisu yamna thina khanaba yawi ichasing amadi leiminariba mayamsing asigi mamangdasu yamna ikaijai thabak tawbaka amata pamjadre hanagi punsiduda halaklabadi kayada nungaikhrani haiduna ithankhata taksi sonjaba natana upai leite aphangba suduna hauna charaga nungaina chaminaba thakminaba tathok tasin dawnaba adumuk nungaiba punsi leiramdre haiduna ithankhatasu khanjai adubu khanjabagi wani halakadabadi leitre magi ngaubagi sangsu adum henjilai tamna pharakadra hairaga asum henjilai aibu nungsibiba mamanabasingnasu tasengna adugi nupiduga maga numidang leiminai adugi nupiduga koiba chali nupi amakhatanati mana koiribasi nupi yamna yami haidunasu pai matamduda aisu thamoi adugi mati kaikhi mana nupi atombi koi haiba khanglabasu ibani kari upai lei hojikti khana jainaba natana aina haiba wasu tabidre aduna aisu mana apamba tawjasanu isa singidamaktadi aisu sidriba makai honagani khanduna aduma khangli mana sumna chatliba licha sajat asi icha singsu loina khanglibani adubu makhoisu yumda hek pusilaklaga lakpa makti natabana tingthokna mapada kanthi pudoktuna sawba ngamde puta puselakisanu ani makhatokani haiduna isanupa ahan asinasu sauduna hek hai ainasu napani tawhaide adumna haiganu nupa oibagi ngaihak lamda ngaujabagi wani yumdadi porakpa natedana imana fanaba loina singani sida nakhoi yaurakanu migi mamangda ikaijai mapada phui haikini aduna yariba makhaidi imaga tawge haiduna aina somna aduma khamjinduna thamlibani isa singsu adumangai leisabi pakhang loina phanaraglabani na makhoisu migi mamangda ikaiba phauribani masu magi thokpa thabang maphamda aduma ngawi aikhoisu aikhoigi thokpa yumjida aduma kleiri matam suphana kuisilakle mana aduma ngauраклibasi noma haukhibana isa nupa asisu nupi thijilakle aikhoi phawba leifam leitaduna asuk yamna chinduna wana honari ngaisida imau nupi dumasu laksille yamna chinba haibadu oire yanangai leibadasu awaba amani yumjao asidagi magi thokpa ka amamam tapthoknaduna leikibadagi makhoisu hongtoknabagi wa amata leikidre aikhoisu adumangai paisa thajagadaba mana thajadrabanina karaidagi selna yum hongtokani makhada berenda ta thokduna tapthoklaga adumak leibada tare aikhoisu asumna ichanupasu nupi thijilapa matam asida magisu nupi atombi adu puduna lai nupi atombidu khatang natana machanupa ani amasu chelai aisu yamna saungningi tawbatabu nupido hek pusilakpaga ainasu yamna pendabida makhazaida kupangna thaduna phubasu yamna phui aigi nupana atombigi michang sangbana aibu yamna khamdokhi nupi adugi michang sangduna aingondasu yamna phukhi asuk chinna leiriba yumpham asida nangna khalliba asi karino atombi pusilaklaga nangna leiningba mafam jaga amada leiruro adunatana macha ani amasu yauraiba aduga nangi nacha oigadaraba amasu mabukta yauraga lakliba haiduna aisi sauningbagi matik aduki matik ngamkhai loire sauningba henmanbaduna mana porokpa numit aduda mayamgini haiduna leiriba yumyai aduda matai manau tharaga tumhalli
ꯑꯉꯥꯡ ꯑꯅꯤꯗꯨꯃꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯇꯨꯝꯍꯜꯂꯤ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯅ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯈꯛꯇꯪꯒꯤ ꯊꯣꯡꯂꯒ ꯆꯥꯊꯣꯛꯏ, ꯃꯕꯥꯅꯤꯒꯤꯗꯤ ꯃꯕꯥꯅꯤꯒꯤ ꯊꯣꯛꯄ ꯊꯣꯡꯂꯒ ꯆꯥꯖꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯇꯣꯝꯕꯤꯗꯨꯅꯁꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯑꯌꯨꯛꯀ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯂꯞꯀꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯂꯒ ꯆꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯀꯧꯕꯅ ꯃꯥꯅ ꯊꯣꯡꯕ ꯆꯥꯗꯕꯤꯗ ꯑꯩꯅ ꯊꯣꯡꯒꯠꯂꯒ ꯅꯧꯅ ꯏꯆꯥꯁꯤꯡꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯏꯆꯥꯁꯤꯡꯁꯨ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯠꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯃꯧꯗꯨꯁꯨ ꯂꯥꯛꯄꯇ ꯉꯥꯏꯔꯤꯕꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ-ꯉꯛꯆꯩ꯫ ꯑꯗꯨꯒ ꯏꯃꯧꯗꯨꯁꯨ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯨꯁꯨ ꯐꯪꯒꯗꯧꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯁꯨ ꯄꯣꯛꯂꯛꯀꯗꯧꯔꯤꯕ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯔꯝꯅ ꯃꯤꯡꯒꯧ ꯊꯥꯡꯒꯧ ꯀꯧꯅꯒꯗꯧꯔꯤꯕ? ꯃꯁꯥꯅ ꯃꯁꯥ ꯚꯥꯞ ꯇꯥꯖꯗꯕ, ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯈꯪꯗꯕ ꯍꯥꯏꯗꯨꯅ ꯑꯩꯅꯁꯨ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯥꯁꯨ ꯇꯞꯊꯗꯨꯅ ꯑꯩꯅ ꯊꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗꯒꯤꯗꯤ ꯏꯆꯥꯒ ꯃꯄꯥꯒ ꯈꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯒ ꯃꯕꯥꯅꯤ ꯑꯉꯥꯡ ꯄꯨꯔꯛꯂꯤꯕ ꯑꯅꯤ ꯑꯗꯨꯒ ꯆꯠꯈꯤ꯫ ꯀꯔꯥꯏꯗ ꯂꯩꯕꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ, ꯊꯤꯁꯨ ꯊꯤꯖꯜꯂꯨꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ꯫ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯆꯥꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯃꯝ ꯈꯪꯈꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯕꯁꯤ꯫ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ, ꯉꯝꯂꯤꯕ ꯃꯈꯩ ꯊꯕꯛ ꯁꯨꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯐꯪ-ꯑꯐꯪꯕ ꯊꯕꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯕ ꯍꯧꯔꯦ꯫ ꯃꯕꯥꯅꯤꯒꯤꯗꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯍꯦꯛꯇ ꯆꯪꯊꯣꯛ-ꯆꯪꯁꯤꯟ ꯇꯧꯏ꯫ ꯑꯩꯒꯗꯤ ꯑꯩꯒꯤ ꯏꯋꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯇꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯃꯉꯣꯟꯗ ꯀꯧꯕ ꯉꯥꯡꯕ ꯇꯧꯗ꯭ꯔꯦ꯫ ꯑꯩ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯃꯈꯣꯟ ꯁꯤꯕ, ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯃꯥꯒ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯂꯤꯕ ꯃꯔꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯥꯒꯤ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯏꯕꯥꯅꯤꯅ ꯍꯥꯟꯅ ꯋꯥꯃꯤꯟꯅꯔꯛꯈꯤꯕ, ꯂꯩꯃꯤꯟꯅꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯗꯨꯅ ꯑꯇꯣꯞꯄ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯕꯅꯤ ꯈꯜꯂꯨꯕꯗ ꯅꯨꯡꯁꯤꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯦꯡ ꯇꯥꯏ꯫ ꯁꯤꯝꯄꯥꯟꯊꯣꯡꯗꯗꯤ ꯅꯨꯡꯉꯥꯏꯕ ꯁꯥꯖꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕ ꯃꯩꯁꯥꯛ ꯑꯁꯤ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯨꯝꯗꯕꯤꯗ ꯀꯞꯇꯨꯅ ꯂꯦꯟꯕ ꯌꯥꯎꯈꯤ꯫ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯔꯒ ꯃꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ, ꯑꯗꯨꯇ ꯅꯠꯇꯅ ꯃꯕꯥꯅꯤꯒꯤ ꯃꯆꯥꯁꯨ ꯌꯥꯎꯒꯗꯧꯔꯕ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ꯫ ꯁꯥꯎꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯏꯁꯥ ꯏꯊꯟꯈꯇ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯕꯒꯤ ꯄ꯭ꯔꯣꯛ-ꯄ꯭ꯔꯣꯛ ꯆꯥꯛꯆꯩ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯊꯕꯛ ꯑꯗꯨ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯗꯨꯅ ꯄꯦꯟꯁꯤꯟ ꯐꯪꯒꯗꯧꯔꯕꯅꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡꯗꯨꯅ ꯃꯈꯣꯏꯅꯁꯨ "ꯏꯆꯦ, ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ, ꯅꯕꯥꯅꯤ ꯈꯥꯏꯅꯗꯨꯅ ꯏꯆꯦꯕꯨ ꯃꯄꯥꯝꯗ ꯂꯩꯍꯟꯈꯤꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯅ ꯏꯇꯩꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯄꯦꯟꯁꯤꯟ ꯐꯪꯕꯒꯤ ꯄꯩꯁꯥ ꯑꯗꯨꯗꯤ ꯏꯆꯦꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ, ꯇꯪꯈꯥꯏ-ꯇꯪꯈꯥꯏ ꯌꯦꯟꯅꯧ" ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯍꯥꯏ꯫ ꯑꯩꯅꯁꯨ ꯑꯗꯨꯝꯅ ꯃꯉꯣꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯁꯨ ꯂꯩꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ, ꯆꯪꯊꯣꯛ-ꯆꯪꯁꯤꯟꯁꯨ ꯇꯧꯅꯒꯅꯤ꯫ ꯑꯩ ꯃꯗꯨ ꯄꯥꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯔꯒ ꯁꯥꯎꯅꯤꯡꯕꯁꯨ ꯑꯗꯨꯃꯛ ꯍꯦꯜꯂꯤ꯫ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯑꯩꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯩꯁꯥꯗꯣ ꯃꯥ ꯑꯗꯨꯝ ꯐꯪꯖꯔꯁꯅꯨ, ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ, ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯈꯤꯔꯣꯏꯗꯅ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯆꯈꯤꯕꯅꯤ꯫ ꯃꯥꯒ ꯑꯩꯒꯒꯤ ꯑꯣꯏꯅꯗꯤ ꯃꯔꯤꯁꯦ ꯇꯠꯅꯔꯦ꯫ ꯅꯈꯣꯏꯅ ꯅꯇꯩꯅꯤ, ꯅꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯕꯥꯇꯣꯟ ꯇꯧꯗꯨꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯀꯧꯅꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯕꯥꯇꯣꯟ ꯐꯥꯎꯕ ꯌꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯦ꯫ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯧꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯁꯨ ꯑꯔꯩ-ꯑꯔꯩꯕ ꯄꯩꯁꯥꯗꯨꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯒꯤ ꯁꯦꯜꯒ ꯂꯩꯁꯤꯜꯂꯛꯇꯕꯅꯦ꯫ ꯏꯁꯧ ꯇꯣꯏꯅ ꯂꯥꯡꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯇꯥꯏ꯫ ꯑꯩꯅꯁꯨ ꯈꯜꯂꯤ, ꯑꯣ, ꯍꯧꯖꯤꯛꯇꯤ ꯃꯥ ꯋꯥꯕꯒꯤ ꯃꯇꯝꯗꯣ ꯂꯥꯛꯂꯕ ꯑꯣꯏꯔꯦ꯫ ꯑꯄꯣꯛꯄ ꯃꯆꯥꯁꯤꯡꯅ ꯐꯥꯎꯕꯗꯤ ꯅꯣꯡꯃꯇ ꯃꯈꯨꯠ ꯊꯥꯗ꯭ꯔꯒ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯕꯗ ꯐꯥꯎꯕ ꯈꯥꯝꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯣꯛꯇꯕ ꯃꯆꯥꯅꯤꯅ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯋꯥꯠꯂꯛꯄꯗꯒꯤ ꯃꯄꯥ ꯅꯠꯇꯦ ꯈꯪꯗꯨꯅ ꯐꯨꯔꯛꯂꯤꯕꯅꯤ꯫
ahal oisilaklabani adumna pu cheiba adu karisu haiba ngamamloido. Atombigisu mana pokchaba machanina paisaga leiraktre atopa nupa amada mu mawa naigadawagi tauribani haiduna minasu yamna ngangnei. Chana thangnaba paisa leiraktrabanina nupidudi magi maram chatni magi hanagi haunabi heinabi thabak adu nupa atopadasu amuk tawi. Eigi nupana ngangba cheiba taurabasu yamna thina ngangbiba jatni. Nangna chariba chak adu karaidagi paisana chagadoribanu. Aina nupa atopaga leiruraga talapa sel aduna charibani aduna aina stumna tauba to'u hairabadi thabak suru chalo chara hendanaba kaiduna yamna ka henba wa haibibadagi aigi nupasu khangba ngamdraduna aikhoiromda amuk lai tawbadabu ma aigi inakta changlakpadi ngamde. Masagi maran aduna kumthongda chepthaduna yenglaga ningamdana adumak hanki. Aisu matam amada magidamakta nusiba magi nupi ama ngloi oirambani. Adubu magi thamoina aduki matik kankhiba aduna aisu hojikti thamoi kanba heiba haibadu oire. Mana nungai thoktuna leiba matamda aina kayam wakhi haibadu hojikti masu khanghange haiduna aina mabu thawoina wahange yauduna wahanbani urabasu usinade. Isa singna thengnaba yaoribasu mapani haibagi minungsi adu utbidre. Mamaidudum ikaide nungairi kandana aikhoi ningsingraga warakla kandana machamasu magi nupi leikhibani haiduna ningsinglakliba asibu ahal oisilagle siramdai yaure seba tawbinabagini haiduna changlakpaga chap manai. Somdasu atombigi machasingduna puduna tanbirakpa chani. Iromdasu changhandre angauba amagumna nonganbadagi numit taba phawba koicha chatli. Yumda leire magi nupina chaliba licha sajat adu yengba ngamdabagi. Machasing adudi pakhangnina nonganbadagi thokraga numitaraga hanjilakpanido. Nupiduna chaliba licha sajat adudi mana yumda leiba oibana loina ubagi masu haiba karisu ngamde adu tawhandragana chara hengadoribani. Asini magi hainakhiba lamcha sajat haibasi kauba ngamde. Phakhibe isai nomata oirabasu ningsingi haibaduni. Nupidudi lamchat kamna laurakpanina hojiksu adumak lamchat kamli. Mana aibu thadoktuna chatkhiba matamdadi aidi Oktabi oide isasing ase hojik phawba naw nakoli. Magi mamangda tauge yauna tauduna aisu icha marimak amata tadana chauna adumak luhongi. Mangondasu barton amata taude. Matamduda laikai mayamna aingonda angaubini mapuroibada phawba baton taude haiduna hainakhiba adu hojikti aina achumba oirabanina aigi thamoise aduki matik penjai. Asumna mawa mapuroibana nupi koiduna atombi lauraga leikhiba nupi singsu thongna hanbiganu makhoi yaudrabadi aikoi hingba ngamloi haiduna khanbiganu. Aikhoisu mini chamane lanbu landrabadi isorna nongba natraga nongmadi makhoigi mathakta laman khumlakpa haibasi soidrabani. Aikhoidagi makhoina ngami haiduna makhoina tauningba taurabasu makhoibu ngambiba isor mahaksu leibani haibasi kaubiganu. Mana taubana mana phanggadabani aina taubana aina phanggadabani. Hojikti ma kanagi mafamda lepkani somdasu sanghandre angaubaga pangkhak oiduna leire. Mana nungairingai matamda matam ama aina angaubi oibado aidi mapan thoktuna ngauba oikide. Thamoi nungda migi mityengda angaubi oijarabasu hojikti achumbana yoi oijaredana. Nupi oibi khudingmak thongna hanbiganu. Aina tauriba sigumna taurabadi nupasingsu para ama lausinduna nupi lonba asi khwaidagi tonba nupani haibadu khangjaraktuna mondanaba honasi. Makhoina tauningbata tauba makhoina hairiba makhai induna leirabadi nupi oibi aikhoise nomagi asum sonthaba helakani. Nupasingi makhadasu adumak leiriba asini. Maram aduna yade haiba ama khanghangadabani. Aikhoisu thamoi pali akhang kansi honaba kansi awaba khangbasu haisi. Ngasigi oinadi matang asida loishinjarage loibafao tabiriba khwai khudingmakpu amuk hana ikoknona khurumjari.